NHIDCL company की मखादा लंबी सेंबगी थबक सूरीबा सिंगना एक्सकावेटर सिजिनदुना चिंग लेबाक कोथोक्तुना लंबी पाकथोकनबा सेंबगी थबक चथबदा खंगहौदना चिंग की सरुक खरा निंखाइरक्तुना स्कूलदगी मयुमदा हलकपा अंगांग अमा सिरे अनिना सोकले थौदोक असि ngasi nungthil pung 12 makairom tabada National Highway 37 Imphal Jiribam lambi gi None District ki Khongsang Police Station ki manung chanba Khongsang Village da thokibani Ching Leibak na nanduna laikhidraba nursery tamliba Chahi mari rom tangairiba angang adugi maming Rigunwang Phongmai apokpa Gauthuilung Phongmai kawi Soklaba ani aduna Thaithunglung kamai chahi 13 amasung Ringkhunglung kamai chahi 8 apokpa Abraham kawi kamai kawi Makhoi anina Pominaba machin manauni makhoi animak nungba hospital da pukhatuna laikannari hairi laikhidraba amadi soklaba makhoi ahumak khongsangda leiba JRMA kauba school amada punna taminabani hairi